Ceasefire Manipur may hodra chapa Manipur State Assembly may sanga aba adumba praja sina follow mata oina lambi sorok kathok na law matam dumak ay Bharatiya Janata Party Manipur Pradesh ki state asi youth ki president oina thokuba matam do dasu haningai leitana tungan ba political party mayam amana adumba ay koi Pujariba Hamaduna Maramora Kanga, Equidayana, Kudum Tiba, Awaba, Adu Bayana, Kenara Patanjama, the Makoiki. Sumaitana Amuksu Party President died the head PV Vase Kasena 2001. 2001 died the CPB Raga. Yamna athuba matamda election ama thenaraba matungdagidi 2003 dagidi aikoi dumak irang si lakhra aduna aina lakchani ba wafamdi aikoi constituency sidasu aikoi di Bharatiya Janata Party ke dumma candidate ama kari dana adumba ni Manipur state government da aikoi yawruba adumba speaker ki role lobiriba adumba leader amani lairis mamanda panbigi ka Rajya Sabha ki MP adumba lai adubu state asigi loinana constituency asigi thabak thoram kaya panthokna ba hotna bada irangna maram warakanda kanagumba amatana ningba thungna mai pakna panthokpam ngamgidabasigi Manipur ki asugumba mangjabasigi aikoi punamaki oidana dum laina Haibadi organization gina party ki piriba mahaki constitution ki makhada party ki oiba constitution juda party ki usaphat nanaba party ki wakal lor party ki report da thoni chatlaga mayam organize tawsaban hawjik lai besina adugumba bharat ki oiba samvidhan haibadi Indian constitution ki makhada aikoina Manipur sibu madawram hai tawraga aikoi Bharat South pada Bharat ki part amo oina South hanana mo hotnaga lage aduga santi leinaba lamdam mama santi leihanba adumba lamdam mama ohenna ba hotnaga lage haibase masi lingsin biriba ahal laman lai guru iche ijal aduga Manipur ki praja khudimmak ki support amakhat sang adugi support madugi blessing aduna Hayeng aina adumba parliament aduda aina Manipur ki damakta karigumba khara pukattana laujaba matamda madugi support aduna ai pangal oijagadore aduna maru oina aikoi what eminent personalities sing habadi samaj sida lamdam sida aduga country sida adugumba akhanaba global change lakna na bada contribution mayam ama tawbiriba adumba saknai rabasing adugi mifam mama ay yawjabani padugi mifam aduda laiba experience lairabasing adugi warol adu taraga ay lakjabani aduna maram oira kanda ay kajitan mayam ina yawpada thengibani adugi lamakta su mayam ngakbi gani ay na losinjar pada yam hena keso haningai lejade ay aduki matik ay constituency loina na ay iray kay lairiba halaman singna tangkak kudimagta puming thawat kita aduga hawgiba aduk sawraba irang aduda yumda laiba adugumba ay kogi miyam aduna hayramba voice sama ay na ngasi bawa dumak kawdana lay masi kayno haiba matamda laykay sidi tasena sarda gi bichang ngakta oy haigana mayam duna hai la tukan maduma aigi yana chauthok jabagi tanja ma khak oy gi haibado aina nasi pinbi de ba aigi rai kai di nioi suda alaman suda aina aigi adumba nugai jaba chauthok jabado aina share tau jabani adumang nasu mayam da aigi adumba protection tau bi baduna sumara oira kanda aina ngasi ma aigi yumda irang mayam ki marakta lepa kam ki bahar se support na akoi besi support na ngam ki banai se ai
ngasi mayamda hamjage loinana adugidamaktasu aina iraikai ahal lamansing ngasige sigumba reception asigi khudong chaba laujaraga nahasing aduba imasing isesing punamakkusu aina thagatpa phongdokjari aduga aina hayeng karigumba mayamgi oiba lekai stanatana constituency sigi oiba aina tawba yaba thabak thoram lakpa matamda mayamna matam sana aingondasu adumak adugumba thabak thoram adu taunanabagi khudong chaba do adum pibiyu aduga amana aikoi honorable speaker now Saitabarta amani ai isama party asida wakhalol khetnaba leitana aduga amana amabu kalaknaba leitana aikoi sangjillakpaduna maram oirakanda ngasi high school na adugumba political platform mayam singase lawba ngambane haibasisu ai ngasi mayam da thamjage aduga iroi loibo oina ngasigi honorable MLA ani lensing biriba mayang phal amadi khetrigaongi ina charpa mayang phagi robindro nasu thambiramba aikoi constituency dagi haido aga atopa constituency sisu aikoi yenjinna nabi tanja lobiyu haina thambirabi tasengna ai party president amoina leiriba 60 constituency da leiriba 60 constituency si hille ya orbasu ai tara chappa mangara chappa sumaina maximum ai constituency hupusi sataba mata yauda aduna hojiksu henna responsibility si bibirabarina ai hana chali badudagi henna chappa ngamba mayam blessing pipiu ai isora suni jage aduga ai mayam punamakki mateng pamba ngamba adugumba ai member du oijage haidana alaman sinda nijaraga ai matang saida tensin puna mapukurun iba dietasi yam semna ai koina masi oire haibagi adu uba ai wakalda karigina hairagadi luraba manipurgi tanja sida abada aina kadai maulawna aina konaraga madu mai aduga loinana ai bibiriba ai ngoda sinabiriba daita se masi ai kaidamoi sum president amoina party asibu ngak senana bo padabada party ki karyakarta su ngak senana bo padabada ai lawham thopa ai ngoda sinariba naki da hoji aina sinabira iba nabaksi pangkok naba honaba matamdadi party